Maka tarakpa update asidi arambay tunggol giluching purel Korounganba Khuman dagi lakwatjarake ngasi imaibel Echil Enaosing pumnamag ikungno na ikay khumnajari maming mathapan banungaitaba singsu thagatjari Echil Enaosing tek takaidana tholake maka tarakpada akaknaba organization amataga wari sananaba Mizoram gi CM Lalduhomagi Union Minister da pankhiba laite IPR Mizoram Chief Minister Lalduhomagi New Delhi gi khongchat manung aduda center gi luchingba singa unaduna chahi ama helaklaba Mizoram gi imthangnaniba Manipurda oiriba fibam ase yengsinaba Manipurda leiba Kuki jogi organization singa wari sanaduna political gi oiba demand sing thunganna sinbiu hairam le haibaduda Chief Minister Lalduhomagi maikaidagi Union Home Minister Amit Shah gi akaknaba organization amataga wari sanaba pankhiba leite haina Mizoram gi IPR na sengdorakli Haukiba August ahum thang janumita Mizoram gi State Information and Public Relations Department na thokiba official oiba Korounganba amada August amada Home Minister Amit Shah ga Lalduhomagi maikaidagi Ministry of Home Affairs na sinduna Manipur gi Kuki jo kanglo ki musing mahut seliba jo organization singa wari sanabana ba sinbiu haina taksin ki maduda Chief Minister Lalduhomagi maikaidagi Amit Shah gi mafamda akaknaba oina organization amataga wari sanana ba panba leikide haina Mizoram gi IPR department na sengdorakli panbayai madudi IPR department asida Haukiba irai numita thokiba warol amada Churchampurda leiba Kuki jogi luf ama oiriba Indigenous Tribal Leaders Forum ITLF ka wari sananaba honna binaba taksin gi haina pankhiba wafam adu soikibani haina IPR department gi maikaidagi sengdorakli makha tarakpada Installment basis in May 2792 da sel gi tengbang pikre Chief Minister DC ki kuthang da lanjenar ba miyoi 2792 installment basis ta lenga ki maikaidagi sel gi tengbang piba hore Land ownership leitabana chay naba leibadagi tengbang asi pibada matam thindahan kibani haina Chief Minister N Birena Fongdokre Taraganithoi suba Manipur Legislative Assembly gi taruk suba session gi ngasi pangthokiba mifamda opposition gi MLA K Ranjina question award pukhalakhiba wahang amagi pakum piraduna Chief Minister na Fongdokhibada installment basis ta lanjenar ba miyoi 2792 gi sel gi tengbang sing DC gi kuthang da piba hokre Land ownership leitabana chay naba leibadagi sel gi tengbang asi pibada matam thindahan kibani IDP singi sel gi tengbang pikraba sing asidi Imphal West tagi mapan Imphal East tagi chamaga tara manga Bisnupur dagi chamanga tara gani thoi amadi Kangpokpi dagi lisingani ga chamaga yangkhai taruk yauri tengbang gi sempram masi pina bagi damak punalan jenar ba miyoi 3446 khandokhibani Wala uribasing asisung asi nong manini asida sel gi tengbang pithoklagani loina na mayum mai kai mai na chakhi daba adobu relief camp ta changjam famlau tu na ribasing gi oinadi lenga amadi mari laina basing gi mai kai dagi piba yaba tengbang khudingmak piri haiba wafam su Chief Minister na Fongdoki Amarom da question hour gi matam aduda supplementary oina MLA K Ranjina relief camp ta lariba IDP singi damakta karamba policy gi makhada ana ayek amadi asi ana yaurakpada awaba ko hannaba lengang na thorang paikhatpa leirabage haina hangba wahang amagi paukhumda Chief Minister na Fongdokhibada relief camp ta changja fam lauduna leiriba miyoi singna ana ayek yaurakuna leitaba yaurakpa matamda makhoi gi mathau mangam pangthokna bagi damang mari leinaba DC singi kuthangda lengang na lupa Lising kuntra gi tengbang piri masida natana lanjenar sing asigi haksel ga mari lainana lenga ki makhada piri bihida langtak sing phanglakta ba yauraba su mari lainaba DC sing da application tharba matung hida langtak lainaba sel gi tengbang su piri haiki makha tarakpada flight ticket ki mamal Manipur gi oina handhan biu KKL Manipur da thokliba lana sina maram oiduna Manipur miyam gi lifeline oiriba National Highway 2 makta Chathok chasin yadaba maram na India lengang na flight ki ticket mamal asi Manipur gi oina akhanna na tabiu haina kanglei pak kanbalu KKL gi General Secretary Luwangcha urikhinbam ngamkhai ngakpana Fongdokre wafam asi ngasi Manipur Press ki Kabru Hall da pangthokiba pawgi mifam amada mangna haikibani mangna hai Manipur da thokliba lana si mitomna indigenous furup singda landarakpani thokliba lana si amuk hana thoktana ba KKL na angamba thak thabak thoram kaya pa lokhatli Manipur amadi India lengang na lana si horakpadagi Manipur gi yamna maru oiba highway ani Kuki singna thingduna leiriba si miyamna khangnaraba wafamni highway ani asida pochai sing tangai fadana pusilakpa yarabasu miyamna apanba Laitana chathok chasin tawbadi yadri mamangai dei hauna lambi asi asuki mati khudong chadaba mayokna duna lakli haiki mahangna paumising da makhata na haikibada National Highway 2 asigi matang da miyamna apanba amata laitana chathok chasin tawba yanaba kayarak taksin khibasu laikre lengang na lambi asi chathok chasin yadana lairiba asi yahanaba thuba matamda sinbiu loina lambi ani asigi matang da mari lainaba singda memorandum pisin khibasu laikre lambi chatpa yadaba maramna mapalam da chatpagi amata ngairaba lambi asi flight na oiri maram aduna flight chathok chasin tawbada thengnariba awaba sing asi khangbiduna ahongba mamalda flight ki ticket fanghanna ba lengang na yahanbiu haiki
Demand asi Indian citizen ama oina tawbani India lengana su pifam thoi loinana Manipur miyamna su akhoi gi phangpham thokpa hak tanbada akiba lei laibiganu haina su mahakna phongdokhi